ꯍꯧꯈꯤꯕꯅ ꯑꯣꯠꯂꯕ ꯊꯋꯥꯏ ꯑꯃꯅꯤ ꯍꯧꯈꯤꯕꯗ ꯅꯠꯇꯅ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇ ꯑꯣꯠꯂꯦ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯕꯨ ꯂꯩꯕꯅꯅꯣ ꯑꯗꯨꯕꯨꯅꯦ ꯊꯋꯥꯏ ꯑꯁꯤꯒꯤꯁꯨ ꯑꯩ ꯂꯩꯔꯤ ꯍꯥꯏꯕ ꯉꯝꯕ ꯁꯛꯂꯣꯠꯄ ꯊꯋꯥꯏ ꯑꯃ ꯂꯩꯔꯤ ꯃꯥꯜꯂꯦ ꯀꯅꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯅꯣ ꯊꯣꯏꯕꯤ ꯃꯤ ꯑꯃꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯅ ꯍꯟꯗꯣꯛꯀꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯦ ꯇꯅꯤꯛ ꯅꯨꯄꯥ ꯃꯥꯟꯕ ꯈꯣꯟꯊꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯄꯥꯈꯠꯅ ꯀꯧꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯥꯞꯄꯗ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯛꯑꯦ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯄꯤꯅ ꯄꯨꯡꯂꯨꯞꯂꯨꯞꯂꯕ ꯃꯤꯠꯁꯅ ꯑꯅꯤ ꯑꯗꯣ ꯈꯖꯤꯛ ꯅꯣꯡꯈꯠ ꯌꯦꯡꯉꯝꯗ ꯌꯦꯡꯂꯛꯏ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯌꯦꯡꯂꯝꯂꯒ ꯈꯪ ꯏꯟꯊꯣꯔꯛꯑꯦ ꯊꯣꯏꯕꯤꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯁꯤꯗ ꯉꯥꯟꯕꯅ ꯁꯅꯥ ꯀꯧꯔꯛꯀꯅꯣ ꯄꯥꯞ ꯆꯦꯜꯂꯕꯅ ꯆꯤꯠꯂꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯀꯅꯣ ꯆꯠꯂꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯉꯥꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯟ ꯇꯍꯥ ꯍꯥꯏ ꯑꯁꯦ ꯌꯥꯝꯃꯨꯡ ꯂꯥꯜꯂꯤ ꯌꯥꯝꯃꯨꯡ ꯋꯥ ꯍꯥꯏꯒꯦ ꯅꯪꯅ ꯂꯥꯟꯅ ꯂꯧꯔꯤꯗꯣ ꯌꯥꯝꯃꯨꯡ ꯐꯖꯅ ꯍꯥꯏꯒꯦꯕ ꯊꯣꯏꯕꯤ ꯀꯝꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯀꯅꯥꯗ ꯂꯥꯟꯕꯒꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯦꯡꯗꯣꯛꯀꯗꯧꯔꯤꯁꯦ ꯃꯤꯠꯅ ꯎꯔꯕ ꯑꯗꯨꯕꯨ ꯀꯔꯤꯗ ꯑꯃꯨꯛ ꯃꯤꯅꯝꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯉꯥꯟꯕ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯥ ꯈꯪꯉꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯑꯃ ꯏꯔꯩ ꯂꯩꯇ ꯅꯨꯄꯤ ꯑꯁꯤꯒ ꯂꯥꯞꯅꯈꯤꯕꯅꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯇꯥꯡ ꯃꯇꯝ ꯑꯃ ꯏꯆꯥ ꯍꯦꯛ ꯆꯥꯅꯈꯤꯗꯕꯅ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯧꯅꯗꯨꯅ ꯂꯩꯔꯤꯕ ꯊꯃꯣꯏ ꯑꯅꯤꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯕꯨ ꯈꯝꯕꯟꯕ ꯃꯥꯟꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯈꯤꯕꯗꯨꯅꯔꯥ ꯉꯥꯟꯕꯅ ꯆꯞ ꯂꯦꯞꯂꯤꯕꯁꯦ ꯈꯪꯍꯧꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯉꯥꯟꯕꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯡꯒꯜꯒ ꯅꯨꯄꯤ ꯃꯥꯒꯗꯤ ꯀꯔꯝ ꯃꯥꯟꯅꯒꯅꯤ ꯃꯥꯅ ꯐꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯛ ꯆꯦꯠꯅ ꯀꯣꯟꯈꯤꯕꯅ ꯏꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯊꯥꯗꯣꯛꯑꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯅꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯪꯕꯨ ꯍꯩꯅꯗꯕꯅ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯗꯦ ꯁꯅꯥ ꯈꯨꯝꯂꯛꯇꯦ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩ ꯉꯥꯟꯕ ꯃꯥꯁꯨ ꯀꯣꯟꯁꯤꯜꯂꯝꯕ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯅꯨꯄꯤ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡ ꯑꯃꯨꯛꯁꯨ ꯀꯧꯔꯨꯏ ꯊꯣꯏꯕꯤ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯦ ꯇꯁꯦꯡꯅꯃꯛ ꯈꯨꯝꯂꯔꯣꯏ ꯈꯟꯕꯒꯤꯔꯥ ꯉꯥꯟꯕ ꯊꯣꯏꯕꯤꯒꯤ ꯃꯥꯡꯗ ꯀꯨꯟꯊꯥ ꯇꯞꯂꯞ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏ ꯁꯅꯥ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯣ ꯌꯥꯝꯕꯨꯡ ꯇꯧꯈꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯗꯨꯗꯤ ꯇꯧꯒꯅꯨ ꯅꯪꯅ ꯑꯩꯕꯨ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯛꯄꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ ꯂꯩꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯅ ꯌꯦꯡꯕꯗꯨꯗꯤ ꯊꯃꯣꯏꯁꯦ ꯆꯩꯅꯥ ꯌꯥꯝꯅ ꯐꯥꯎꯕꯒꯨꯝ ꯇꯧꯋꯤ ꯁꯅꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ ꯌꯥꯝꯕꯨꯡ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯊꯣꯏꯕꯤ ꯉꯥꯟꯕ ꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯥ ꯍꯥꯏꯔꯛ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯅꯪꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯝꯒꯦ ꯍꯥꯏꯕꯒꯨꯝ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯝꯂꯤꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯩꯅꯥ ꯐꯥꯎꯏ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯕ꯭ꯔꯣ ꯉꯥꯟꯕ ꯅꯨꯄꯤ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟ ꯄꯦꯟꯅ ꯀꯞꯂꯣ ꯃꯅꯥꯛꯇ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒꯨꯝ ꯂꯨꯈꯝꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯃꯇꯧꯗꯣ ꯁꯥꯎꯅꯤꯡꯂꯨꯔꯕ꯭ꯔꯥ ꯊꯣꯏꯕꯤ ꯉꯥꯟꯕꯕꯨ ꯏꯟꯊꯣꯛꯂꯒ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯅꯪ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯦ ꯉꯥꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯃꯇꯧꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯕꯨ ꯋꯥꯔꯧꯔꯁꯨ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯇꯥꯒꯅꯤ ꯈꯪꯕꯅ ꯑꯃꯗꯤ ꯃꯥꯕꯨ ꯋꯥꯔꯧꯕ ꯁꯥꯎꯕ ꯑꯗꯨꯅ ꯅꯥꯊꯩꯔꯒ ꯊꯝꯈ꯭ꯔꯒ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯊꯦꯝꯅꯕ ꯎꯄꯥꯏ ꯊꯤꯔꯛꯂꯦ ꯁꯨꯠ ꯇꯧꯔꯒ ꯀꯞꯂꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏ ꯀꯤꯕ ꯌꯥꯝ ꯍꯩꯔꯝꯃꯦ ꯊꯣꯏꯕꯤ ꯐꯠ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯑꯁꯤꯗ
Hojikta oikriba situation aduga second ama anida honglikliba mataududa ingaw ngawre. Nganba muksu hai. Kaisu chadraba nayang yamna gangsili. Nahan magthengnabadasu nangbu kamdawri hangningbani. Adu bangam hawdre. Thoibi nganbabu munna yenglae. Pangningda pangliba mit. Chuktaraba hakjang ado chunbaladasu masilap tawre. Mit ani adu masu ingang ngangle. Thoibi ado nautharakle. Thoibi ikhang khangauda tablap kawe. Yambo. Nangbo aigi nakta lakhibra. Nganba karino haibagum yenglae. Midyang adugi maram khanglabra Thoibi wahang amoyna hanglae. Isa kaisu tawdraba? Aigi shu tawdida. Aibu kanana na hairino ne. Ado sana. Maisine. Nangbo kanagalake yamung tilagilao. Matam se thengi. Yumdana kana lehoriba. Angangani khak lehobra. Nganba man hairiba do khumluba tawde. Thoibi madugi mahutta. Yambong. Ibani kayam kuina sauna kisa haibano. Kayam kuina lapna kisa haibano. Karigino. Nang ngasi aigi nakta liplaribase. Nang laklamdrabadi aigi wakhalase kaishu waram loidabani. Nang na inakta laibase khalhaningdaba wakhal kaya makhanbagum tawre. Khanghauda hanglakpa wahangni hanghaningba wahangni ithadi hek thazadana hanglakliba ado nupa amanasu hainingbani. Ai nangbo thadokpa ngamloi. Ai nangbu yamna nungsi. Ai nangga kainaba ngamloi haiduna. Adubo asukuina lapnaruraga ngasi ngarang itha hek thazadana thengnaraga wahai ado hairiba matamda mabu karisu oida hairakdibra haina nupi mana lana lokhigadra khan chinbal kangdabani. Adubo itha thazadana nupi mana oina wahang ado hanglakle. Nganbana sana aingunda muna yenguse yamung wahaigi. Aigi pakhum piyo. Punsigi aigi naktagi lapna chatke haibra. Natraga yambong nang aigi nakta sumlaigi haibra. Toisna ase yambong nanggishu thadoye. Awaba kaya khangaga laklaba Thamoi Anise ngasidagi nungaiba matam amuk yawarabane. Amukso nukmi tawna hai. I can live without you. Thoibi nang yawda ay karam hinggani. Ningthem. Kaino nang dito kidoiba? Asumda na nang mangkre na ko itiyak tinahuri. Nang ngama ko. Ronalna nganba thoki hairakpada tanarakpani pari. Nganba leplibada ubada wahang ama ani hangbani. Adubu nakalda Thoibi leptuna leramlibaduda ngakpana loire. Ay, niteski chief to natro. Nganbana namay kaigaraw. Pari wakalda tapna sole. So idredana ayna khanbani ba nahanong mapartida thengnabada ningthemni yengkiba mityengdo ya adeba. Asibo may nupi kainabadagi migi pattat na nugsiribase amuk thukaidoraba. Oh, ningthem ibungo. Chaydi phatjana niba zani henangse. Ningthaugi I marini na tawini ne adubudi. Moidi nupise amamuk lawbaneba. Paamdragana sathandokpineba. As khangdre aine gyanga amta tazadre. Aibo chalawbana phadoi chatla. Nanbana kaino amuk mangaleido chalo gari poro. Is gari duna kedodoi sana thiluge. Thoibina yarniye ai gari pore tumileyo sana. Parina Ningthem kanano siba? As hungry da pari chalo gari poro thaibung salaw haiko. Pari hoi mai hairamda prap chatkre. Nganba masado kankhatpa oidabana ngaihak warubaga masado hena joktharabani. Adubo ma khangjile magi matau ningthina khangbi Thoibido tapthana hairee. Isado jokthaba male. Nganba suktak hanglee. Kanano haise? Nangdo. Nganba kragi hena sukchillaga hairee. Kanaba hujikido? Nang haiba.
Yam nang la, yam nang laba. Nahanu party mafamdasu nang gaina. Khupak achawbasina pagit thasiladi nang swaida yumhan mga maroina tawrakani ne. Pangsa yadre, ayan na ba tawraki yambong? Ay thinge, nathanhan ba yaroy? Yamong masangam da ba duti? Ay saway day na. Anido tumin-tumin amang laynay. Aduga animag chamana na hari. Nupi, nupa. Amag chaplepi, anido. Aduga muna yengnay. Haining libado animag loy nagyantay. Adubo, madugi maramdahan do na amo kananingdre matanga duda. Marum anido lagli, taibang taha-tahajang silagdo na ngan baginakongda wakra haiki. Kariwari no haibadi kangde. Sanari ba do na tana kariwa bo hairapano. Ngan ba may thong mamandaw ke. Taibang na. Tubi, nang gari se ay taurage. Asida na no yung humlao. Ay gari na tihe, alien gine. Taibang nukton hayre. Ay no, ay kangine. Ngan ba na mok fan hayre. Pari, nang taibang galao. Matantaw ba nung hayre. Sana, nang lao sida ika. Pari na. Ining thaw. Sana hakchang do, gari pa ibang ngamkiroye. Noy romance ta, ay kisuya charoy ko. Yetlo haridi, ay nahari do tuminyo. Si hairaga thoipiki khut ka do, ta pairaga gari da kakat kre. Mataw do na, marup asidi, mamit ka chapu muk lautok pa makay, yung do na lay. Pari na. Taibang, nate sibo kanano ba? Ngasi ngarang kakloy na raga, asmay taw do natin eh. Nate sibo, ay nakali sa chumdo raw. Taibang, nukmi taw na kami. Chume, nang nakali do chumi. Tingkem nang awchat na krido, masina ni. Pari, thaw kriba gari adubo munna yenge. Wakal daso, thoibiki saktam maudubo laksili. Hojiktada thoibibo mana ukiba saktam amagom paure. Mani, ma ukre. Thoibise party mafum aduda natabe. Thoibibo mana ukre. Adubo kadaida kamdauna karam na ukiba na haibadi. Ma laksin ba amangamdre. Wakal do hena kanjiluda makoy aniso gari ado thawduna. Ngan bohoy gitong inake. Makoy na ngasay-dagi tawriba mataw ado. Noon na yengliba napa aduna kanada na paupiki. Napa aduna. Yamba, ikoy na kalamba dumagchumlay. Napa ado so. Okay, nangsan na ba daw raw? Pani yamba. Sumda na nupa ahom do kananungayri yaychen na. Bahawtro. Ihin ba na? Yam hawi. Tong batak bayam hayri, pusari bayarani, chaksa hizana bagi. Hoy ne, madu kana bayay. Sale naga sale chin bane, maduay na tawra sira kang din na iba. Ihin ba na? Iri, kidawri tumilay rede. Kasyo taw dida. Yaychen na mo hayri. Ay koy hero di, wakayang ang ganda ba ni, napikay na rupate. Kanano pino hayse? Iri yaychen bo, mamitpay ni yung lai. Yaychen na. Chumdroy hayse. Laye, masak katiin pasabi ama. Hemba na. Photo ga laytro, masak yenge. Photo nate, hero na yekpagi mitam laybane. Photo ga di, awadi lay hawreda, ayekpa dun hen pasabane. Layek pa hibro. Karaga nate da, yam hayda. Irik, ay gasamdi yekpigiraw. Ay gihaydi, ay kuy magi. Irik, makukta magnam lai. Tanjaduda tanggal da gari kamkibagi makultari. Irik na. Ichila amali aim da thoge. Nakuyini makachatako. Yaychen na. Paniyoza. Irik chatna kol kachikan na hayrami. Taktana pasana khairi nueni. Si hayram duna thoklakle geta machega nupa kharaga leptuna layriba togi manakta jangsile. Je. Thoibi manawu yenglaklaga nukmi komi. Ire, ihayde. Ihin maga insang ngoba chahuri. Karum dagi yarum libano kangde. Boris tu gari dagi fatkum thare. Ay, thoibe, gay thongino. Irik noy na kamlae. Kuilar thongi yamba. As, hauni hedude. Ay kuisu kita chaki gidana. Hoy, ihaye yamba. Pari, taibang ginakong mayada jangsilaga hay. Ina hydro. Asi already karena masuk itarani se.
ꯄꯤꯛꯂꯕꯅꯤ ꯅꯠꯇꯦ ꯃꯥꯏꯒꯁꯤꯕꯨ ꯑꯝꯇ ꯄꯥꯟꯗ꯭ꯔ ꯖꯥꯠꯂꯥꯕꯁꯤꯕꯣ ꯅꯨꯄꯤꯅꯒ ꯌꯥꯕꯤꯗꯕꯗꯨꯗ ꯃꯥꯏꯁꯦ ꯃꯀꯣꯛ ꯑꯁꯦ ꯂꯩꯈꯠꯂꯛꯄ ꯃꯥꯟꯁꯤꯜꯂꯛꯏ ꯇꯥꯏꯕꯪꯅ ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤꯅꯦ ꯅꯠꯇꯦ ꯑꯁꯨꯛ ꯆꯣꯞꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ ꯃꯃꯥ ꯄꯨꯛꯅꯤꯡꯗꯒꯤ ꯃꯃꯥꯏ ꯑꯁꯦ ꯍꯥꯏꯐꯦꯠ ꯊꯥꯅ ꯄꯣꯛꯂꯛꯄ ꯖꯥꯠꯅꯤ ꯑꯗꯨ ꯇꯥꯏꯍꯦ ꯑꯅꯤꯗꯨꯅ ꯆꯤꯔꯣꯜ ꯇꯧꯅꯔꯤꯉꯩ ꯕꯣꯔꯤꯁꯇꯤ ꯆꯪꯈꯤ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯂꯩꯕ ꯌꯨꯝꯅꯤ ꯍꯥꯏꯕꯒ ꯈꯪꯗꯦ ꯕꯣꯔꯤꯁ ꯋꯥꯈꯜ ꯆꯝꯕꯒꯤ ꯍꯧꯅꯕꯤ ꯐꯅꯇ ꯈꯟꯇꯣꯛꯑꯦ ꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯪꯂꯁꯤꯔꯥ ꯌꯥꯝꯕꯣꯡ ꯌꯥꯔꯅꯤꯗ ꯑꯃꯁꯦ ꯑꯩꯈꯣꯏ ꯉꯥꯏꯍꯧꯔꯦ ꯍꯥꯏꯔꯒ ꯊꯥꯗꯣꯔꯛꯑꯣ ꯑꯁ ꯂꯥꯛꯑꯣ ꯃꯤ ꯆꯥꯛ ꯂꯥꯝ ꯇꯧꯔꯤꯅꯦ ꯉꯥꯟꯕ ꯎꯄꯥꯏ ꯂꯩꯇ ꯆꯪꯂꯛꯑꯦ ꯃꯥ ꯆꯪꯂꯕꯅꯤꯅ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯛꯑꯦ ꯁꯤꯗ ꯐꯝꯃꯝꯃꯣ ꯑꯩ ꯐꯠꯊꯣꯛꯂꯛꯀꯦ ꯐꯛ ꯑꯄꯥꯛꯄ ꯑꯃ ꯊꯥꯔꯝꯃꯦ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯦ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯕꯣꯔꯤꯁꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯌꯥꯏꯆꯟ ꯍꯦꯟꯕ ꯑꯅꯤꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯊꯣꯛꯂꯛꯑꯦ ꯄꯥꯔꯤꯅ ꯀꯩꯅꯣ ꯁꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯇ ꯋꯥꯏꯠ ꯇꯤ ꯁꯔꯠ ꯂꯤꯠꯈꯤꯗꯥꯏꯅꯦ ꯊꯨꯏ ꯍꯥꯏ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯉꯥꯟꯕ ꯃꯥꯁꯨ ꯇꯥꯍꯧꯕꯅ ꯇꯞꯂꯞ ꯁꯦꯡꯇꯣꯛꯑꯦ ꯒꯦꯠꯇ ꯊꯣꯛꯂꯛꯄ ꯑꯉꯥꯡꯗꯣ ꯑꯗꯨ ꯅꯠꯇꯦ ꯑꯁꯤꯅ ꯌꯥꯏꯆꯟ ꯉꯁꯥꯏꯒꯤꯗꯨꯅ ꯏꯔꯤꯛ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯇ꯭ꯋꯤꯟꯁ ꯑꯍꯣꯏ ꯋꯥ ꯁꯛꯁꯤꯗꯤ ꯄꯨꯔꯥ ꯃꯆꯦꯅꯤ ꯃꯥꯜꯂꯤꯁꯦ ꯏꯔꯤꯛ ꯍꯥꯏꯗꯨꯅ ꯈꯔ ꯅꯨꯄꯥ ꯃꯥꯟꯕ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯖꯦꯟꯇꯜ ꯑꯣꯏꯕ ꯑꯁꯤꯅ ꯀꯣꯃꯦꯗꯤ ꯃꯥꯜꯂꯦ ꯍꯥꯏꯅꯤꯡꯉꯤꯁꯦ ꯕꯣꯔꯤꯁꯀ ꯆꯥꯅꯔꯤꯁꯤꯅ ꯍꯥꯏꯕꯅꯤ ꯇꯥꯏꯕꯪꯅ ꯆꯨꯝꯗꯣꯏꯅꯦ ꯃꯗꯣ ꯊꯣꯏꯕꯤ ꯃꯥꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯌꯥꯝ ꯆꯥꯅꯕ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯣꯡꯉꯤ ꯏꯟꯁꯥꯡꯗꯨꯗꯤ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯀꯥꯡꯁꯣꯏ ꯑꯃꯁꯨ ꯁꯦꯝꯗꯨꯅ ꯊꯣꯡꯅꯕ ꯂꯥꯛꯅꯩ ꯉꯥꯟꯕ ꯃꯥꯁꯨ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯅ ꯁꯦꯝꯕ ꯐꯝꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯃꯥ ꯂꯥꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯏꯔꯤꯛ ꯃꯥꯁꯨ ꯌꯦꯡꯂꯛꯇ ꯀꯧꯔꯛꯑꯦ ꯏꯕꯥꯏ ꯃꯤꯡꯒꯧꯗꯣ ꯉꯛꯂꯨꯗꯦ ꯉꯥꯟꯕ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯍꯧꯋꯤ ꯋꯥ ꯉꯥꯡꯒꯟꯈꯤꯗ꯭ꯔꯕ ꯅꯨꯄꯥꯗꯣ ꯏꯔꯤꯛ ꯃꯥꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯖꯕꯅꯤ ꯉꯥꯟꯕꯅ ꯀ꯭ꯂꯥꯁꯇꯤ ꯀꯝꯗꯧꯔꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯅꯆꯦꯁꯦ ꯀꯝꯗꯧꯔꯤ ꯏꯔꯤꯛ ꯉꯥꯟꯕꯕꯨ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯏꯕꯥꯏꯒꯤ ꯊꯧꯗꯣꯛꯇꯣ ꯏꯆꯦꯅ ꯈꯪꯗ꯭ꯔꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯄꯣꯖꯤꯁꯟ ꯌꯥꯎꯅꯕ ꯍꯣꯠꯅꯧ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯍꯦꯟꯕꯁꯤꯅ ꯀꯔꯤ ꯊꯕꯛꯀꯦ ꯏꯔꯤꯛ ꯅꯣꯛꯅꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯏꯆꯟꯒꯤ ꯐ꯭ꯔꯦꯟꯅꯤ ꯚꯥꯏ ꯑꯣꯍꯣ ꯏꯔꯤꯛꯅ ꯄꯥꯎ ꯄꯤꯈꯤꯕꯅꯤ ꯌꯧꯔꯛꯑꯕ ꯑꯩꯅꯕꯨ ꯐꯪꯗꯦ ꯍꯥꯏꯕ꯭ꯔꯅꯤ ꯏꯔꯤꯛ ꯇꯨꯃꯤꯟ ꯂꯩꯈꯤꯅꯤ ꯊꯥꯖꯗꯦ ꯅꯪꯗ ꯅꯠꯇꯦ ꯀꯔꯤꯅꯣ ꯈꯔ ꯇꯧꯕꯅ ꯐꯅꯤ ꯚꯥꯏ ꯇꯞꯅ ꯇꯧꯁꯤ ꯏꯔꯤꯛ ꯌꯥꯏꯆꯦꯟꯗ ꯄꯥꯎ ꯌꯧꯗꯅꯕ ꯍꯣꯠꯅꯧ ꯃꯔꯨꯞ ꯍꯥꯏꯕꯁꯦ ꯃꯔꯨꯞꯅꯤ ꯏꯔꯤꯛ ꯅꯪꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯊꯥꯖꯩ ꯏꯔꯤꯛ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ ꯉꯥꯟꯕ ꯃꯥꯁꯨ ꯄꯣꯀꯦꯠꯇꯒꯤ ꯀꯔꯤꯅꯣꯝꯃ ꯂꯧꯊꯣꯛꯂꯒ ꯄꯤ ꯍꯌꯦꯡ ꯂꯦꯞꯇꯣꯞ ꯌꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯉꯨ ꯁꯣꯝꯗꯁꯨ ꯀꯟꯅ ꯐꯣꯀꯁ ꯄꯤꯗꯅꯕ ꯍꯣꯠꯅꯧ ꯅꯪꯒꯤ ꯁ꯭ꯇꯗꯤꯗꯨ ꯁꯣꯏꯔꯛꯀꯅꯤ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯌꯥꯎꯕꯒꯤ ꯄꯥꯎ ꯂꯥꯛꯏ ꯈꯨꯗꯛꯇ ꯂꯦꯞꯅꯕ ꯇꯧꯔꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯣꯏꯒꯤꯅꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯛꯄꯗ ꯑꯩ ꯂꯩ ꯍꯥꯏꯕ ꯍꯦꯛ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤ ꯅꯪ ꯍꯣꯏ ꯚꯥꯏ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯆꯨ ꯊꯣꯛꯅ ꯃꯤꯔꯛ ꯇꯤꯟꯅ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤ ꯑꯣꯏꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯗꯣ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕꯅꯤ ꯃꯥꯅ ꯁꯤ ꯇꯧꯔꯕꯅꯤ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯊꯤꯅ ꯑꯄꯪꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯀꯧꯏ ꯃꯥꯅ ꯁꯤ ꯇꯧꯔꯕꯅꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯟꯒꯗꯕꯅꯤ ꯏꯔꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯏꯆꯟ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯦ ꯌꯥꯏꯆꯟꯅ ꯍꯦꯔꯣ ꯏꯌꯥꯝꯕ ꯂꯨꯛ ꯑꯝꯇ ꯂꯧꯈꯠꯂꯨꯁꯦ ꯏꯔꯤꯛ ꯉꯥꯟꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯑꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯌꯥꯝꯕ ꯀꯥꯏꯅ ꯀꯧꯈꯤꯕ ꯑꯗꯨꯅꯅꯦ ꯏꯔꯤꯛꯅ ꯃꯤꯡꯒꯧꯗꯣ ꯀꯔꯤꯅꯣ ꯑꯃ ꯏꯁꯣꯏ ꯁꯣꯏꯗ ꯌꯥꯏꯆꯟꯅ RKꯅꯦ ꯍꯥꯏꯅꯍꯒꯨꯝ ꯇꯧꯋꯦ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯒꯦ ꯌꯥꯝꯕꯨꯡ ꯆꯥꯛ ꯏꯁꯤꯡ ꯑꯝꯇ ꯎꯅꯔꯨꯁꯦ ꯉꯥꯟꯕ ꯅꯣꯛꯃꯤ ꯃꯀꯣꯛ ꯅꯝꯂꯛꯑꯦ ꯑꯗꯨꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯏꯔꯤꯛꯁꯨ ꯇꯨꯡ ꯏꯟꯅꯈꯤ ꯌꯥꯏꯆꯟ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯕꯨ ꯂꯨꯔꯥꯛꯅꯅ ꯌꯦꯡꯂꯒ ꯔꯥꯝꯊꯔ ꯃꯥꯟꯕ ꯆꯦꯍꯔꯥ ꯑꯅꯤ ꯄꯨꯟꯅ ꯎꯕꯁꯤꯗꯤ ꯀꯔꯤꯅꯣꯃ ꯐꯥꯎꯏ
ꯑꯩꯈꯣꯏ ꯍꯦꯔꯣꯁꯨ ꯀꯗꯥꯏꯗꯅꯣ ꯇꯥꯈꯠꯄ ꯃꯥꯟꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯖꯕꯅꯤ ꯏꯒꯣꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯋꯥꯡꯈꯤꯕꯁꯤꯅ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯟꯕ ꯃꯈꯩ ꯑꯗꯩ ꯃꯥ ꯌꯥꯝꯕꯨꯡ ꯍꯥꯏꯕ꯭ꯔꯥ ꯅꯨꯡ ꯅꯍꯛꯑꯒ ꯁꯥꯕ ꯃꯥꯟꯕ ꯕꯣꯁꯀ ꯍꯥꯏꯔꯞꯀ ꯅꯠꯇꯦ ꯌꯥꯝ ꯇꯥꯕꯁꯦ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯪꯖꯗꯦ ꯑꯩ ꯍꯦꯔꯣꯒꯗꯤ ꯌꯥꯝ ꯆꯥꯟꯅꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯁꯛꯇꯥꯄꯨꯗꯥ ꯑꯅꯤꯁꯦ ꯃꯥꯟꯅꯈ꯭ꯔꯦ ꯑꯍꯩꯁ ꯏꯆꯦꯇꯁꯤꯕꯨ ꯏꯕꯥꯏ ꯋꯥꯔꯤꯁꯤ ꯀꯥꯏꯅ ꯑꯃꯨꯛꯇ ꯋꯥꯅꯝꯂꯨꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯋꯥꯔꯤ ꯇꯧꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯍꯧꯋꯦ ꯌꯥꯏꯆꯦꯟꯒ ꯕꯣꯔꯤꯁꯀꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯟꯅꯈ꯭ꯔꯦ ꯄꯥꯔꯤ ꯇꯥꯏꯕꯪ ꯑꯗꯩ ꯍꯦꯟꯕ ꯍꯣꯏꯁꯨ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯀꯔꯤꯅꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯔꯤ ꯑꯗꯨꯕꯨ ꯃꯥꯟꯅꯖꯕ ꯑꯅꯤꯗꯨꯗꯤ ꯆꯨꯞꯆꯥꯞꯇ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯤ ꯉꯥꯟꯕ ꯆꯒꯪ ꯑꯣꯏꯅ ꯆꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯐꯠ ꯍꯥꯏꯔꯛꯑꯦ ꯌꯥꯝꯕꯨꯡ ꯑꯩꯗꯤ ꯀꯥꯎꯔꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯦ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯐꯠ ꯍꯥꯝꯇꯣꯛꯂꯒ ꯕꯣꯜ ꯑꯃꯗ ꯅꯤꯡꯊꯤꯅ ꯍꯥꯞꯂꯒ ꯊꯥꯡꯖꯤꯜꯂꯛꯑꯦ ꯉꯥꯟꯕꯅ ꯀꯔꯤ ꯀꯥꯡꯁꯣꯏꯅꯣ ꯁꯤꯕꯣ ꯌꯥꯝꯕꯨꯡꯅ ꯄꯥꯝꯕꯗꯨꯅꯦ ꯍꯋꯥꯏ ꯊꯔꯥꯛꯀ ꯀꯣꯕꯤ ꯂꯩꯒ ꯊꯣꯡꯕꯗꯣ ꯉꯥꯟꯕ ꯑꯣ ꯍꯥꯏꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯆꯥꯈꯤꯕꯗꯨꯗ ꯃꯇꯥꯎ ꯃꯌꯥꯝꯗꯣ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯩ ꯍꯦꯟꯕ ꯌꯥꯏꯆꯟ ꯑꯅꯤꯗꯤ ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯄꯨꯔꯥ ꯆꯨꯝꯆꯠꯅꯤ ꯄꯥꯔꯤ ꯕꯣꯔꯤꯁꯇ ꯃꯤꯆꯤ ꯊꯛ ꯈꯠꯆꯤꯜꯂꯦ ꯕꯣꯔꯤꯁꯁꯨ ꯃꯤꯠꯅꯥꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯑꯦ ꯉꯥꯟꯕ ꯃꯥꯗꯤ ꯇꯧꯅꯔꯤꯁꯤꯡ ꯑꯗꯣ ꯑꯃꯠꯇꯒ ꯎꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯕ ꯊꯛꯄꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯟꯅꯕꯒꯤ ꯃꯍꯩ ꯑꯃꯨꯛ ꯂꯥꯡꯅꯔꯛꯂꯦ ꯍꯦꯟꯕ ꯃꯥꯗꯤ ꯃꯅꯦꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯍꯟꯈ꯭ꯔꯦ ꯑꯇꯩ ꯂꯣꯏꯅ ꯒꯦꯠꯔꯣꯝꯗ ꯊꯣꯛꯅꯔꯛꯂꯦ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯕꯗ ꯊꯣꯏꯕꯤ ꯉꯥꯟꯕ ꯑꯅꯤꯇ ꯉꯥꯏꯍꯧꯔꯦ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯑꯗꯨꯝꯅ ꯂꯩꯅꯔꯝꯂꯒ ꯉꯥꯟꯕꯅ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯊꯣꯏꯕꯤ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯕꯤ ꯃꯤꯡꯒꯧ ꯑꯗꯨꯗ ꯐꯂꯞ ꯌꯦꯡꯂꯛꯑꯦ ꯃꯥꯒꯤ ꯃꯤꯡꯁꯦ ꯊꯣꯏꯕꯤ ꯁꯅꯥ ꯍꯥꯏꯕꯅꯤ ꯃꯌꯥꯝꯅ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯉꯥꯟꯕ ꯃꯥꯗꯤ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯁꯥꯡꯃꯜꯂꯦ ꯁꯅꯥ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯍꯥꯏꯅ ꯀꯧꯕ ꯑꯁꯤꯁꯨ ꯇꯥꯡꯅ ꯍꯦꯛ ꯀꯧꯕꯅꯤ ꯉꯁꯤ ꯉꯔꯥꯡ ꯇꯣꯏꯅ ꯑꯗꯨꯃꯛ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗꯅ ꯑꯃꯨꯛ ꯃꯤꯡꯒꯧ ꯍꯣꯡꯂꯦ ꯐꯖꯅ ꯆꯠꯂꯣ ꯂꯣꯏꯔꯕꯗꯨꯅ ꯀꯩꯕ ꯍꯥꯏꯒꯗꯕ ꯂꯣꯏꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯈꯨꯝꯂꯛꯇꯦ ꯊꯣꯏꯕꯤ ꯉꯥꯟꯕ ꯑꯃꯨꯛꯁꯨ ꯍꯥꯏ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯍꯥꯡꯉꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯪꯅ ꯕ꯭ꯂꯣꯛ ꯊꯝꯃꯤꯁꯦ ꯆꯍꯤ 3 ꯊꯝꯒꯗꯕꯅꯤ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ ꯃꯗꯣ ꯊꯣꯏꯕꯤ ꯈꯨꯍꯥꯏꯗꯨꯅ ꯅꯣꯛꯅꯤꯡꯉꯛꯇꯨꯅ ꯇꯨꯃꯤꯟ ꯅꯣꯛꯈꯤ ꯆꯠꯂꯣ ꯌꯥꯝꯕꯣꯡ ꯃꯤ ꯉꯥꯏꯔ ꯂꯩꯔꯦ ꯕ꯭ꯂꯣꯛ ꯍꯥꯡꯉꯣꯏ ꯍꯥꯏꯔꯣ ꯍꯪꯉꯒꯦꯕ ꯆꯠꯂꯣ ꯁꯦꯡꯉꯦ ꯌꯥꯝꯕꯨꯡꯗꯧꯅ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯩ ꯐꯩ ꯑꯗꯨ ꯊꯣꯏꯕꯤ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯩꯕꯨ ꯋꯥꯔꯧꯔꯕꯁꯨ ꯉꯁꯤꯗꯒꯤ ꯂꯦꯞꯂꯣ ꯑꯩꯕꯨ ꯁꯥꯎꯔꯕꯁꯨ ꯉꯁꯤꯗꯒꯤ ꯐꯔꯨꯁꯅꯥ ꯅꯪꯒ ꯂꯥꯞꯅꯕꯁꯦ ꯌꯥꯝꯕꯨꯡ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯕꯤ ꯃꯆꯤꯟ ꯄꯩꯗꯨꯅ ꯍꯥꯏꯔꯛꯑꯦ ꯁ꯭ꯋꯥꯏꯗ ꯗ꯭ꯔꯃꯥꯒ ꯇꯧꯕꯤꯔꯅꯨ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯖꯩ ꯑꯌꯦꯠ ꯑꯄꯟꯒ ꯄꯤꯕꯤꯔꯛꯀꯅꯣ ꯉꯥꯟꯕ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤꯑꯕ ꯍꯧꯖꯤꯛꯀꯤꯗꯣ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯤ ꯃꯌꯥꯝꯗꯨꯅ ꯀꯔꯤ ꯉꯁꯥꯏꯗꯨꯅ ꯁꯨꯝ ꯍꯥꯏꯕ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅꯒ ꯂꯩꯕꯤꯔꯅꯨ ꯃꯤꯁꯧ ꯑꯃꯨꯛ ꯆꯪꯂꯛꯀꯅꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯊꯥꯖꯤꯜꯂꯛꯑꯣ ꯑꯃꯨꯛ ꯄꯨꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈꯤ ꯉꯥꯟꯕ ꯃꯥꯁꯨ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯄ ꯃꯈꯩ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤ